Khorirolgee Malemgee Lup na Sinduna Toijam Vogendra na Eeba, Fire of Freedom from Lulabies, HAINA MINGTHONBA, SHEIRENG LAIRIK ama ngasi Palace Compound LEIBA LAMYANBA SHANGLEN na PHONGKHRE, HAIRIBA SHEIRENG LAIRIK PHONGBAGI thoramaduda UNLF ki hanagi Chairman Ningthemcha Sanayayamana athoiba mithung Apunba Khorirolgee Malemgee Lup ki President Waikhom Amuchongna thoramapu Mahila Kabya Manch Manipur ki President Dr. Khetri Mayum Subadani amadi LAIRIK asibu saktakpa DM University Manipur ki Associate Professor Dr. Longjam Sarachandrana akanaba mithung lensing oina sarukyaki ngasigi SHEIRENG LAIRIK PHONGBAGI thoramaduga mari leinana UNLF ki hanagi Chairman Ningthemcha Sanayayamana haikibada Toijam Vogendra hairiba Eeba sina chumnagi SHEIRENG khakta ibada natana malem asida leiriba miyoiba singna thengnariba awa nungai asibu changsinduna Eeba SHEIRENG su yauri masigi matakta human psychology asibu munna aurairaga puthokpa SHEIRENG su adumak yauri hairiba SHEIRENG amadi Nobel LAIRIK ibada thawai yauriba writer fraternity singna ngasimak Manipur miyamna thengnariba awaba phibam asisu lakadoriba tunggi mirol singda ningsingba yaba amadi khangba yaba mawongda LAIRIK oina puthokpinaba hainasu appeal tawki English ke translation the Phongba ngasi puthokpina midne sumba namit sesta Eeba singda kining pawgeldi Vogendra kumba chumna koi SHEIRENG pamjabagi SHEIRENG khak ibana tabada koi LEIBA si kunai sigi oiriba phibam khakna tana meba haiba ahing bajiba asi malem sesta lei phimda meba thengnaiba LEIBA malem lepak primakta meba jatina thengnaiba do bawa na ma su chingsilaga yo SHEIRENG su yawi adagi chumna Quran basic kanano haina define to na hona su yawi asenjing SHEIRENG yamna manung phutna yenga Eeba do mabye human psychology chikumna study to Eeba SHEIRENG su yawi sumai to dana ko Eeba singna so manipur ngasi mak SHEIRENG ibada wareng ibada mahul ibada for yawi ba ko writers ki fraternity mayam punumakta ina piltoni muse ngasi mak Manipur na thengnariba adomba yamna kudong chado phim asisu tunam chatta lakadaba koi mirol singna paraga ningsingba yaba khangba yaba adomba laising tokpira u haisu ngasi message tamya